Amda ngasidi koigi Manipurda leibiriba business owner madi huzi karbar tawbiriba miyam amasu leibiramgani tawbudubu yamna toina thengnajaba aina koigi business owners mayamda sales e kamaina hingatoino thainaga huzika yam khenare lan lakhiba covid lakhiba sijina business yam thina impact ama khak lakhi amadi tamjige koidi social media karikra su yam kanna paidabnina thaini gi tapta koigi sales e yondre khotre na koigi ahalaman amadi music business ki lambi da changbiri ba business to me ama dukan pham me am sina sum hangbirakpa degi sales e kamai hangatuino na haiba do sigi me am saina hotcharaga sigi video je semjar puni som gi business da sales ama kamai hangatuino matam si da karamba dynamics karamba strategies karamba techniques mi karamba har tawni kamai na management review process strong team ama kamai na training tawkani amadi sales hariba sigi part khoina kamani yam laina yam nuaina kamani yolakani haibagi matang da sigi video se yang samjabani na hi everyone, my name is Thokchom Surmangol Singh, the director of Thokchom. So yam da sales hariba sigi part sam da khoina need revenue properly ba to gudabu somgi products close to be amadi kyam yonbi haibagi matang ju som se dum ka matha sabirang mani hanak thajai kyam yon doino dai ai pot se yon mangam jagadi kamai tawni khotkani aduna aina somda 5 strategies pizage sigi 5 strategies se sales apsana apply to biro tawr matung da songi business sales kamai to bi yengbyo aduga hena mayam sigi program se mana khangning darga su sales ki matang da marketing ki matang da operations ki matang da team kamai hire to dun hai matang da and program khak semjai thama da sunday mari class to buni si makhada register link hapcharamge asur.net/ai hai sida register to biraga marketing na kaino sales na kaino operations na kaino yi hr na kamai tawkani team kamai na build tawkani system kamai na build tawkani habi matang da sana takchabani somsu register tawraga hena akupa marol khangbi bayagani. So before we get started, pen and paper sana paibiro aduga ai strategies manga je sana takcharage sales ki matang da point manga khatang haijage. Get ready to learn this sales. So the first one, define a sales strategy is somgi company sida business sida dukan sida koi karamba makhalgi sales na khwaidagi hena chanage habse thidokpi ba ma mathok tai ko ai yoina hum haijarke hanbada koina direct sales na koi thaina dagi tongnarakba koi 1-to-1 sales toba dagi b2b da su toba b2c da su toba haidi one way da dum tongna basa mamtang si juju amna budi phai tawgodo bu si scale do budi kitang wani 1-to-1 dum sales so lebu samsa da som sales to volume yam yon bam darkar oeba natragadi som wagani. Number 2 da na digital sales na haibane ba digital sales ida ai makhal ahum thona hijarke hanbada mi product yon bi ba ma natraga resell to bi ba ma e-commerce website yam leire ko sidai sida koina us da yon gera nang side da yon gera india nung da yon gera resell to wazima yam laire. Again number 2 da sino website ki sales website sabiyo haido nangi asagi traffic me amdo website to sana poraga moi me amdo sana direct sales ma lead lowa ma natraga koina moiga engage songna ba website da traffic porakanda lead me amdo lokana follow up to ma kitang product chobo yolo paidi duga last number 3 da social media sales the Facebook da Instagram da YouTube da adagi ujik leiba social media channels mam leije sida songi product promote toroga adum yon ba yai sijina khoina sales ki strategies ko first direct sales nangna b2b dar b2c dar yon ba da momtang yon ba ma adagi amana digital sales da ahum leedana kana no ahan da reseller oi bi ba ma ko e-commerce website amagi ade amana nangi website chajaraga nangna traffic drive tawra nangna sales sojaba ma adigi number 3 da social media ki sales sijma amthina maru oi aduga last distribution channels ko haidi like nangi agents kumma lakpa distributor gumna lakpa adi online da hargana affiliate marketing torpa channels partners mayam torpa franchisee lakpa adi license partner lakpa adigi networking semgalakpa sumba mayam sina koigi distribution channels ko sida ju dum nang sales to ya ni ba sigi mayam strategies da nangi business da quite chana se karamno do sidokpio aduga sales to bio natragadi amuju toksan adumain to lai targadi songi sales to
adum maning da halakani ko business amaga nang da chana be mai da chana da be somgi product natra services natraga somgi company duga khwaidi gi chana ba strategy da sigi ahum jidai khanbi over that's it aduga number 2 sales ki system ama kamaina build tawdeno how to build a sales system chidai sida aina som manipur gi business owners ma'am sakma damda sales ki system habda seran ga turan ga som aina one to one chidai da khoi official akma damda som aina sales ki system dina kamain tawno ko som hangma matamda pang khangde ko chidai se yam mistakes lay ko si je khoina default dum sales to lay ba saigi hoi my business my am panda degi my am pamjana client gi mamang da mana my product or services to matang da ngangjaraga de mana gi yonjaba to ma thina di harauram gani tawgodabu adu scale to song amoy gi matungina sigi poche trap ni go myam nangna som nangi product sum yon ba yaroi sum yaroi di nangi business tagi hek nang lokthokki mata nang business kamai tawdeno just think about it ngi business da som yaudbi da sales rokta gadi scale to be ani ngmada som myam chin biram ngani ba business owner obiram tar nongmada khoi myam lei tawgodabu kot kadaba priorities kai da set tawdeno kari da focus tawdeno adu myam da tawrikan da sales kamai tawdeno marketing ki problem salakpa customer ki problem salakpa adagi internal ki team adugi adagi tawrikan da sales se somna dum tawlei taragadi som mind grow tawdeno that's a biggest trap duna yaragadi sales se som yaudbida tawragadi yamna phani na aidi haininge aduga sales ki system ja simple dai harkebo ko hek mi ama lakpadagi na nakpadagi qualified tawbadagi adagi mongonda follow up tawbadagi hek loibo pot yonribuk ta sigi step myam ja phasana ithokpio ba ko sigi process se sisibo khoina sales ki system mana haibane ba sigi je khangdragadi nang kamai yondoino example oina adi customer manangi che pamba lere ko ma social media da ure like tawtana comment tawtana message thaktana adagi nang namu reply halle kari wari sanaiba comment toiba aduga phone nam wari sanare adi unabra khotpra ko nang nangi business tu matang da sigi khoi step myam ja nang phasana machang kaina ne nana ithoro ba sigi process myam ja aduga nang phasana follow to kyam gyang yo na gumom da nang na takpi ba tambi boy tar jam thi lar ni ke nang sales ki system do na hangai di laitre ado huziki sigi video se yengabnina sales ki system ama build to view id hek customer chang podagina loibu ki magi process myam do phasana ithokpiro aduga train to view na staff or employee so this is how to build a sales system si matang da